Security force na kan cheksin thaurang lokhat padage lamlai AC gi manung chanba yaingang pokpi amadi akoi bagi khulsingda mai pakna lo ubangamle loinana lawfam ayamba law pan ba horakle ACSC gi cycle subdivision ga tainaba namaram oiraga chingkhong nakna leiba lawfam kaya law ubangamdana lakhibane adubu chahi asida security force na ngak senduna lawfam kaya law uba horakhibane hojiksu lawfam kharadi law uba yadana adumak leire hiramasi gi matangda yengang pokpi village development committee gi assistant secretary thokchom amulna paumi singda fongdorakpagi matung inna irang na maram oiraga law uba yadana leirakhibane adubu lamlai AC gi MLA KH ibomcha gina Mitiang Changduna Yangang Pokpi area da Indian Army, CRPF, BSF, Manipur Police na akan ba check sin thaurang lokhatuna lo uba horakibane hojik fawbugi oina Yangang Pokpi sabung khokhuna wamade atai khulgi lawfam mayamba lo uba hore haire mafam adu bungak se liba security force singbo thagatladuna chahi asigi December thadage mathang chahi gi May tha fawba law khoihongna bagi damak chahi asigumba Asigumna security gi cheksin thaurang local haningi haina fongdokhi Lemhoriba 35% kari maram gi dang ta uba ngamdrino law jiu lawai tabagi law oiba imphal gi law oiba ubada sahi ani sila abanina napi je asduki matik haubanina akoi ubada paisa aduki matik sanggadaba ubagi khudong chabji masi ngamdaba haitare kanam bau na athingba akoi gi maikaida khunjagi maikaida athingba piba leite uningba jaga gai u tawbudabu nakoi gi safety oigedaba khara singong kiya nakpadudi noina khara wakhandu khallaga irang thoktanaba mawongda yengaga aigi isazu soktanaba mawongdu yengaga u haina haibiba adu na maram oiraga khoina khoigi jaga uba yaba jaga bawdi akoi okpai tawraga hujiga 75% ji bawdi akoi tasengna uba ngamjare